friends, masidi myamgidmk no video pudun laksiri ko video se koi Churakaran haitare marukokpa samkokpa haitare upanian hairago sukhangnabane masigi video asi aina in detail on hana su aina audio aina pet chorakpa madi panjagarabane bako ado ngasigisna kitang mamut tana ba haitare ko mayamna su dum haibirakpa ingonda kitang de explain to biro chahi matang thasing adai chahi masing sigi matang kitang chamamna kitang yawe haibdo kitang aina kitang samlapa mongda mu haijirake ko yamna sangdabi da haitare akhangbu su yorongani ado khangdaba ngai gi da khangdaba singi oinadi hena kanagane khaliko khangbana khangbu oijagare anyway video sigi makha taboina aina haijiningbadi Churakaran haiba asi kogi miyoiba amagi oina haibdi atotoppa dharma gi su tongan ba magi leijarangmani ko ado mamang haktaktagi koi ipai po haktakti chanarakpa sam kokpa uphangnaba Churakaran se masum pangthokni lai ko ade mama ponungge ba samse adum kogi pakhang pharaga nataga lesai paraga dum honghande haitare ko masi chanabi ama dum oina lakhibani haitare masigi thauram masi karma se pangthok taba yadaba amaka oye masina angang dugi punsida kogi koi afaba chakhotpa adagi daw yaba haitare nungai afaba oigani habi thajaba amakak leiba haitare ko koi negative oiba kaino je loi lokthokpani isam samna phattaba sengtokpa haitare masi oiba tongan ba haitare ko kogi chanabi ma lerak haitare ado tongan ba ojaguru singna myamam leiko ada akhanghai myamama masi tongan ba athram myamama hangare anyway masi isam samna aigi oiba wakhlon haigadra masi phattaba sengtokpani haina logjarage anyway masi gi hantaki lakadaba haitare ko tha haitare lakadaba tha haibadi lakadaba sahi sigi da pangthokpa yaba Churakaran gi tarik thabal masi karam khana tage haibadi matang dan ena chorakpa ma palak tuise 2025 ki lakadaba 2025 ki February ki tarik 3 ne madu tarik 8 ne tarik 10 ne haitare ko masida koi Churakaran pangthokpa yabagi matam amakha leire haitare ko masi adu hairiba asi kamai togeda aina su kaino dum panjarake ko iskin da su dum tholake masi ki chorakpa je haiba numit 3 si phange haitare hoi atotopa ojaguru singna akhangai singna tongan ba magi formula amagi matungina pirambadi yai adu common oiba hagadra yamna faba hagadra haiba February gi date 3 date 7 date 10 masidan hena fagani haina egi motasu thamjage ko adu ai iskin da su tholake haiba February date 3 ne date 7 ne date 10 ne haiba si kamai togeda koi Friday gi mangani panba ade Friday gi tara koi February tarik 3 sina Friday gi mangani panba oigani aduga February gi date 7 sina koi Friday gi tara ni panbu oigadaba aduga February gi date 10 sina Friday gi traum ni panbu oigadaba tawadabu masigi koi gi kitang chamamna danaba kitang mayamda share tokjaramge haibidi kainoda tarik February gi tarik 3 se masi yam phabu oi adagi Friday gi koi gi mangani panba sim phare ko February tarik 3 sini ko tarik 3 su phai tarik 10 su phai haib 3 se pha taraga su Friday gi mangani panba se nim haib February date 3 se mangani ge tarung gi panjan mane masi chamam na drama amakang ne ko ain explain tawjani se ado haiba February gi date 3 se Friday gi mangani panba tarung gi panba se mangani sine pung kaya bu pange tarung ni sine pung kaya dai holi no haiba sima kitang chamam na dana buduni ko haiba tarik 3 si Panchami si haidi mangani panba se ayu numitugi ayuki pung 3:50 thoide loigarane ba ayuki pung 3:50 thoide loigibsina 3:50 thoiga sekel ama ani chasan gibidagidi tarungni panba chingdune ba adu itaragidi tarik 3 da February tarik 3 da phai hairaga su tarungni panba da chingjan gragadi amuk nungai te na adu mangani panba sin ngan hudokarmina mangani panba sin maming lahuge hairagadi pung 3:50 thoigi mamang se ngandingalani ningthamta oibani na ko ado koi ahan saba amna haigadra chamko kodaba mi ma haigadra masina samdu makarang asi habni miside ku e haibagi kitang ahan bo oina machelam ko oga thambi hoguro adu matung tabadi angang do koi pi imani na hai tare ko ingmani na masida kitang health da kitang problem legedaba na maram oiduna kitang kare tare masamdo kitang lokthokpi ho bai tare ko mangani pan badu da samku e haibagi kaino maming lahu bai tare adu matung tabadi mana pangthokningi ba sang pulap kokthokpadu se nungsa sagalaga hai tare ko timing ama badi mai puja tawbugi timing dudi leijagare dana tongana ma puja tawbugi tongan ba mdi leijagare aduga masigi mangani pan basi tohoning ba hai tare panjamni oiba nimisida
ꯁꯤꯖꯤ ꯃꯅꯦ ꯃꯌꯥꯝꯗ ꯈꯤꯇꯪ ꯆꯃꯝꯅꯗꯅꯕꯅꯤ ꯑꯩꯅ ꯇꯔꯨꯛꯅꯤ ꯄꯥꯟꯕꯗꯨꯗꯤ ꯄꯨꯡ 3:42 ꯈꯤꯇꯪ ꯍꯦꯟꯇꯣꯛꯄꯗꯩ ꯇꯔꯨꯛꯅꯤ ꯄꯥꯟꯈ꯭ꯔꯗꯕꯅꯦꯕ ꯁꯤꯖꯤꯃ ꯂꯩꯈꯔꯦꯀꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯗꯦꯠ 3 ꯁꯤꯅ ꯑꯗꯨꯒ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯗꯦꯠ 7ꯁꯦ ꯃꯁꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯐꯥꯏꯔꯦꯟꯒꯤ 10ꯅꯤ ꯄꯥꯟꯕ ꯑꯣꯏꯒꯗꯕ ꯐꯥꯏꯔꯦꯟꯒꯤ 10ꯅꯤ ꯄꯥꯟꯕ ꯑꯣꯏꯒꯗꯕ ꯐꯥꯏꯔꯦꯟꯒꯤ 10ꯅꯤ ꯄꯥꯟꯕ ꯑꯣꯏꯒꯗꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯗꯦꯠ 7ꯁꯦ ꯃꯁꯤꯅ ꯄꯨꯡ ꯀꯌꯥꯗꯒꯤ ꯀꯌꯥꯗ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡ 7:23ꯁꯦ ꯅꯨꯡꯗꯥꯡꯒꯤ ꯃꯁꯤ 10ꯅꯤ ꯄꯥꯟꯕ ꯑꯣꯏꯒꯅꯤ ꯃꯗꯨꯅ ꯐꯨꯜ ꯑꯣꯏꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯖꯣꯒ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯑꯁꯤꯁꯤꯃꯒ ꯑꯗꯨꯒ ꯐꯥꯏꯔꯦꯟꯒꯤ 13:12 ꯄꯥꯟꯕ ꯑꯩꯈꯣꯏꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯗꯦꯠ 10ꯁꯦ ꯃꯁꯤꯗꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯄꯨꯡ 3:58 ꯅꯨꯡꯗꯥꯡꯒꯤ ꯃꯁꯤꯁꯨ ꯇ꯭ꯔꯥꯌꯣꯗꯁꯤ 12ꯅꯤ ꯄꯥꯟꯕꯁꯦ ꯑꯗꯨꯝ ꯐꯨꯜ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯨ ꯑꯣꯡꯂꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯗꯦꯠ 3ꯁꯦ ꯐꯥꯏꯔꯦꯟꯒꯤ 5ꯅꯤ ꯄꯥꯟꯕꯁꯦ ꯃꯁꯤ ꯈꯛꯇꯅꯤꯀꯣ ꯌꯥꯝꯅ ꯉꯟꯈꯠꯅ ꯄꯨꯡ 3:52 ꯇꯥꯁꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯟꯅ ꯃꯃꯤꯡ ꯂꯧꯍꯧꯕꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯕꯗꯤ ꯄꯟꯆꯝꯅꯤꯗꯨꯗ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤꯀꯣ ꯑꯦꯅꯤꯋꯦ ꯍꯥꯏꯔꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯗꯦꯠ 3ꯅꯦ 7ꯅꯦ ꯗꯦꯠ 10 ꯍꯥꯏꯔꯤꯕ ꯑꯍꯨꯝꯁꯤꯗꯤ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯒ ꯐ ꯇꯥꯔꯒꯁꯨ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯃꯤꯠ ꯍꯟꯗꯛꯀꯤ ꯑꯣꯏꯅꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯕ꯭ꯔꯤꯍꯁꯄꯇꯤꯅ ꯕ꯭ꯔꯤꯁ ꯔꯥꯁꯤꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯨꯔꯥꯀꯔꯟꯁꯦ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯕꯤꯁꯅꯨꯁꯦ ꯑꯃꯨꯛꯇꯪ ꯄꯨꯖꯥ ꯇꯧꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏ ꯈꯨꯔꯨꯝꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒ ꯃꯩꯇꯩ ꯙꯔꯃ ꯆꯠꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯊꯧꯁꯦ ꯈꯤꯇꯪ ꯄꯨꯖꯥ ꯇꯧꯕꯤꯔꯒ ꯄꯥꯡꯊꯣꯛꯄꯤꯌꯣꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯕ꯭ꯔꯤꯍꯁꯄꯇꯤ ꯍꯥꯏꯕ ꯒ꯭ꯔꯍ ꯑꯁꯤꯅ ꯕ꯭ꯔꯤꯁ ꯔꯥꯁꯤꯗ ꯂꯩꯕ ꯑꯣꯏꯌꯦꯕ ꯁꯤꯁꯤꯃꯒ ꯃꯌꯥꯝ ꯆꯃꯝꯅꯗꯅꯕ ꯑꯩꯅ ꯃꯦꯟꯁꯟ ꯇꯧꯍꯧꯒꯦꯀꯣ ꯑꯗꯨꯒ ꯆꯨꯔꯥꯀꯔꯟꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯃꯥꯏꯅ ꯇꯧ ꯆꯨꯔꯥꯀꯔꯟꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯁꯝꯂꯞꯄ ꯑꯃ ꯍꯥꯏꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯈꯪꯕ ꯑꯩꯈꯣꯏꯒꯤ ꯄꯥꯟꯖꯤꯒꯤ ꯂꯣꯟꯗꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯗꯨ ꯑꯩꯅ ꯑꯩꯈꯣꯏ ꯈꯪꯅꯕ ꯂꯣꯟꯗꯥ ꯌꯥꯝꯅ ꯂꯥꯏꯕ ꯂꯣꯟꯗꯥꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯖꯅꯝ ꯅꯛꯁꯇ꯭ꯔꯁꯦ ꯈꯥꯏꯗꯣꯛꯄꯤꯔꯕ ꯖꯅꯝ ꯃꯥꯁꯤꯃ ꯈꯥꯏꯗꯣꯛꯄꯤꯔꯕ ꯍꯥꯏꯕꯗꯤ ꯄꯣꯛꯄꯒꯤ ꯅꯛꯁꯇ꯭ꯔ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯑꯩꯈꯣꯏ ꯊꯋꯥꯟꯃꯤꯆꯥꯛ ꯑꯅ ꯊꯋꯥꯟꯃꯤꯆꯥꯛꯁꯦ ꯃꯌꯥꯝꯅ ꯀꯥ ꯍꯦꯟꯅꯗꯤ ꯈꯪꯒ ꯊꯋꯥꯟꯃꯤꯆꯥꯛ 29 ꯂꯩ 29 ꯃꯤ ꯑꯃꯃꯝꯒꯤ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯃꯝ ꯂꯣꯏꯅꯃꯛ ꯂꯩꯅꯤ ꯑꯩꯅ ꯄꯣꯛꯄ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯣꯝꯒꯤ ꯄꯣꯛꯄ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯃꯝ ꯂꯣꯏ ꯂꯩꯗꯨꯅꯦꯕꯀꯣ ꯍꯥꯏꯔꯤꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯣꯏꯕ ꯅꯨꯃꯤꯠꯇꯨꯃ ꯇꯧꯕ ꯌꯥꯗ꯭ꯔꯦꯕ ꯅꯨꯃꯤꯠ ꯐꯩ ꯍꯥꯏꯔꯒꯁꯨ ꯊꯋꯥꯟꯃꯤꯆꯥꯛ ꯏꯁꯥꯒꯤ ꯖꯅꯝ ꯅꯛꯁꯇ꯭ꯔ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯄꯣꯛꯄꯒꯤ ꯊꯋꯥꯟꯃꯤꯆꯥꯛꯁꯦ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯃꯗꯨ ꯀꯥꯟꯊꯣꯛꯄꯤꯒꯗꯕ ꯅꯨꯃꯤꯠꯇꯨꯃ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯅ ꯏꯁꯥꯒꯤ ꯄꯣꯛꯄꯒꯤ ꯊꯥ ꯍꯥꯏꯗꯅ ꯖꯅꯝ ꯃꯥꯁ ꯀꯧꯏꯀꯣ ꯏꯁꯥꯒꯤ ꯐꯥꯏꯔꯦꯟꯗ ꯄꯣꯛꯏꯕ꯭ꯔꯥ ꯄꯣꯏꯅꯨꯗ ꯄꯣꯛꯏꯕ꯭ꯔꯥ ꯑꯗꯨ ꯃꯇꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯊꯥ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯗꯅ ꯃꯗꯨ ꯊꯥ ꯑꯃ ꯀꯥꯟꯊꯣꯛꯄꯤꯒꯗꯕ ꯑꯗꯨꯒ ꯀꯥꯟꯊꯣꯛꯄꯤꯒꯗꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯥꯟꯊꯣꯛꯑꯒ ꯇꯧꯕꯤꯒꯗꯕ ꯑꯗꯣ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯃꯩꯗ ꯍꯣꯝ ꯀꯠꯂꯒ ꯃꯁꯤꯃ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯃꯁꯤꯁꯤꯃꯁꯨ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯗꯤ ꯐꯥꯏꯔꯦꯟꯒꯤ ꯂꯩꯕꯥꯛ ꯄꯣꯛꯄ ꯇꯠꯅꯩꯗꯅ ꯃꯁꯤꯃꯁꯨ ꯇꯥꯗ꯭ꯔꯦ ꯇꯠꯅꯕꯁꯤꯁꯨ ꯀꯥꯟꯊꯣꯛꯄꯤꯔꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯔꯤꯕ ꯑꯍꯨꯝꯁꯤꯃꯗꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯊꯝꯖꯒꯦꯀꯣ ꯆꯍꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯨꯔꯥꯀꯔꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯒꯤ ꯇꯣꯃꯥ ꯁꯨꯗꯕ ꯆꯍꯤ ꯍꯥꯏꯇꯥꯔꯦ ꯇꯣꯃꯥ ꯁꯨꯕ ꯍꯥꯏꯕꯗꯤ ꯑꯅꯤꯅꯤ ꯌꯦꯟꯕ ꯌꯥꯕ ꯇꯣꯃꯥ ꯁꯨꯕ ꯀꯧꯏ ꯀꯣ ꯃꯔꯤ ꯍꯥꯏꯁꯦ ꯑꯅꯤꯅꯤ ꯃꯔꯤ ꯇꯥꯏ ꯑꯗꯒꯤ ꯇꯔꯨꯛꯁꯨ 2 3 4 ꯁꯨꯃꯥꯏꯅ ꯇꯣꯃꯥ ꯁꯨꯕꯗꯗꯤ ꯌꯥꯗꯦ ꯑꯗꯣ ꯆꯍꯤ 3 ꯆꯪꯉꯛꯄ ꯑꯗꯒꯤ ꯊꯥꯗꯁꯨ ꯇꯣꯃꯥ ꯁꯨꯗꯕ ꯊꯥ ꯆꯍꯤꯗꯅ 3 ꯆꯪꯉꯛꯄ ꯀꯣ ꯆꯍꯤ 3ꯗ ꯀꯛꯍꯧꯗ꯭ꯔꯒꯅ ꯇꯣꯃꯥ ꯁꯨꯗꯕ ꯆꯍꯤ ꯑꯃꯗ ꯀꯛꯑ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯣꯃꯥ ꯁꯨꯗ ꯑꯅꯤꯅꯤ ꯌꯦꯟꯕ ꯌꯥꯗꯕ ꯊꯥ ꯑꯅꯤꯅꯤ ꯌꯦꯟꯕ ꯌꯥꯗꯕ ꯆꯍꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯨꯔꯥꯀꯔꯟ ꯍꯥꯏꯕ ꯊꯧꯔꯝ ꯍꯥꯏꯕꯗꯤ ꯁꯝ ꯀꯣꯛꯄꯒꯤ ꯊꯧꯔꯝꯁꯦ ꯆꯠꯅꯕꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯅꯔꯤ ꯍꯥꯏꯕ ꯃꯁꯤꯁꯨ ꯇꯧꯗ ꯌꯥꯗꯕ ꯑꯗꯒꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇ ꯆꯠꯅꯔꯛꯄ ꯆꯠꯅꯕꯤ ꯑꯃꯅꯤ ꯃꯁꯤ ꯀꯥꯡꯊꯣꯛꯄ ꯌꯥꯗꯦ ꯃꯁꯤꯁꯤꯅ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯐꯕ ꯑꯣꯏꯅꯅꯕꯒꯤ ꯂꯝꯕꯤꯗꯨꯅꯦꯕ ꯏꯄꯥ ꯏꯄꯨꯅ ꯁꯨꯝ ꯊꯝꯕꯤꯔꯝꯕ ꯃꯁꯤ ꯀꯥꯡꯊꯣꯛꯎꯕ ꯌꯥꯕ ꯅꯠꯇꯦꯕ ꯃꯁꯤꯅꯤ ꯑꯩꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕ ꯏꯆꯝ ꯆꯝꯕ ꯀꯩꯅꯣꯅꯤꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯡꯉꯥꯏꯒꯗꯕ ꯚꯤꯗꯤꯑꯣ ꯄꯨꯊꯣꯛꯅꯕ ꯇꯧꯖꯒꯦ